मीना बुद्धि साउनिंगमनेब कईगिनो माने वीडियो असुक फजब फजब कईसे बट यूट्यूब दा फनी वीडियो सेंबा डांस तौबा इसै सकपा सबीर अहमद आइना खंगना हनिंगदबा आई सीग्रा मतुंग मियाम की लाइफ दा वैल्यू एड तौरंबा अदुगा मियाम की दमकता कईगिनो थबुक अफब खर तौरंबा मी अम ओइना आइना खंगना हनिंग कम बैक डिड डेफिनेटली कम बैक लाखिने साथीबा controversial ओइबा 2027 की इलेक्शन जिदा मेजर रोल अमा प्ले तौगे खले यूथ सिंग दा like pisida basi normalize to bana te but sidhari ba mi sing chi hypocrisy si yong phajaba mu ubada moi jadum satkane ba lam gane ba phangdaba gi koilaw lawri ni ha ba du ne ba ina video du pi ba message video ama number sidane chahi mu ga chang ba yaw gre tha tare ni pan ga chang ba yeng bada mit sina nungai ta ba koi gi ichi itnan jing se value je down oi ga ba degrade oi ga ba pot ama society de viral oi rak pa se si de koi ta seng na ai nungai te ba sigum Lalu podcast. Kalau gini tuh. Pam aja, hasil ni moi just mut ka dawra ba khawmai bu noina mu kasam piram ne Mana tahu ini sih kau nengam berarti. kenapa mau main di sini voice station. Dia mau jangan dua kita ini lagi. Welcome guys, welcome to Unfiltered YouTubers episode 6. Ngasige episode asida akoy mayam maraktagi matam kuina laptop tunan laygraba adugba ibung ama khaktang chingthoga pujare mayam punna welcome tawina si let's welcome him together aigi ibung Sabir Ahmed thagachari da aina su thagachari nakoina moirang da koi bela ga ida yobirak puse aida oi kilairo da udarurage da thawoina laabane ngasai dege ta hogalaga noi loktak ta koi bela ga ida haijilai resina ai ga ta ga si tum hogat baga laabane akoina hojik leijariba mafam se akoigi da Sabir Ahmed ki nauna hang tokchaba okay coffee zone haiba maming somda legre coffee zone haiba akoigi cafe du da ne kwakta bazar direct bazar ba yon da ne da adum akoigi wari se makha dum chathadringai da da gi ba self introduction haiba tare mate kam tan macha thambiramu aigi ming Sabir Ahmad aduga ai leifamna kwakta bazar aduga ai se miyamna YouTuber ena khangne adubu social media influencer haibana character mo gido male aduga ai video macha semje funny videos adagi social issue du sukhara semje adugo aduna latest ne adu hana ayambada funny video semame adagi di music kumba dance video ama sukhara tawrame adu haktana de thidok leite adagi leile shu ka hena ayonu tamu leite doiga su khara khangzari ba haijari ba khara siga dum leli hatar mayam barakta dum ꯆꯦꯟꯗꯅ ꯆꯣꯡꯗꯅ ꯂꯩꯖꯔꯤ ꯍꯥꯏꯕꯅꯦ ꯑꯗꯨꯗ ꯏꯃꯨꯡ ꯃꯅꯨꯡꯗꯤ ꯀꯃꯥꯏꯅ ꯇꯧꯏ ꯗꯗꯥꯒꯤ ꯐꯦꯃꯤꯂꯤꯁꯦ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯑꯗꯨꯝ ꯂꯩ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯑꯗꯨꯝꯕ ꯑꯩꯒꯤ ꯐꯦꯃꯤꯂꯤꯅꯤ ꯑꯩꯅ ꯇꯧꯕ ꯈꯨꯗꯤꯡꯗ ꯁꯄꯣꯔꯠ ꯇꯧꯗ꯭ꯔꯒꯁꯨ ꯌꯥꯝꯅ ꯐꯖꯕ ꯃꯑꯣꯡꯗ ꯗꯤꯅꯥꯏ ꯇꯧꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝꯕꯗꯤ ꯌꯥꯅꯤꯡꯗꯦ ꯀꯥꯏꯅ ꯑꯗꯨꯕꯨ ꯑꯗꯨꯏꯗꯣ ꯅꯪ ꯇꯧꯔꯤꯗꯣ ꯌꯥꯔꯣꯏ ꯌꯨꯝꯗꯩ ꯊꯣꯛꯈ꯭ꯔꯣ ꯀꯥꯏꯅ ꯇꯧꯕꯤꯗꯣ ꯑꯗꯨꯗꯤ ꯇꯧꯗꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯐꯖꯅ ꯑꯩꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯏ ꯀꯅꯥ ꯑꯃ ꯐꯥꯎꯅ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯁ꯭ꯄꯦꯁꯦꯜ ꯇ꯭ꯔꯤꯠꯃꯦꯟ ꯑꯃ ꯑꯗꯨꯝ ꯄꯤꯕꯤ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯔꯤꯂꯦꯇꯤꯚꯁꯅꯁꯨ ꯑꯩꯒꯤ ꯐꯦꯃꯤꯂꯤꯅꯁꯨ ꯑꯩꯒꯤ ꯐ꯭ꯔꯦꯟడ్ꯁꯅꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯌꯥꯝꯅ ꯃꯁꯛ ꯃꯌꯦꯛ ꯊꯣꯛꯄ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯖꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯍꯤꯡꯉꯤ ꯑꯗꯨꯗ ꯏꯆꯤꯜ ꯏꯅꯥꯎ ꯀꯌꯥ ꯏꯆꯤꯜ ꯏꯅꯥꯎꯁꯦ ꯑꯩꯁꯦ ꯈꯔ ꯌꯥꯝꯃꯦ ꯏꯆꯤꯜ ꯏꯅꯥꯎ 3ꯅꯤ ꯗꯗꯥꯅ ꯀꯌꯥ ꯁꯨꯕ ꯑꯣꯏꯕꯤꯗꯣꯏꯅꯣ ꯑꯩꯅ 5 ꯁꯨꯕ ꯑꯣꯏꯗꯣꯏꯅꯤ ꯑꯩꯒꯤ ꯏꯈꯥꯗ ꯅꯠꯇꯦ 4 ꯁꯨꯕ ꯑꯣꯏꯗꯣꯏꯅꯤ ꯑꯩ ꯏꯈꯥꯗ ꯏꯆꯟꯅꯨꯄꯤ 2 ꯑꯃꯒ ꯂꯩꯔꯤ ꯃꯊꯛ ꯊꯪꯕꯁꯤꯗꯤ ꯏꯌꯥꯝꯕꯁꯤꯡ ꯃꯣꯏꯗꯤ ꯂꯣꯏꯅ ꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯑꯗꯒꯤ ꯃꯆꯥꯁꯨ ꯂꯩꯅꯈ꯭ꯔꯦ ꯅꯦꯛꯁꯁꯦ ꯑꯩꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯔꯥꯏꯠ ꯄꯔꯁꯟꯁꯦ ꯁꯤꯁꯦ ꯀꯣꯏꯅꯕ ꯅꯨꯡꯁꯤꯅꯕ ꯑꯗꯨꯅ ꯇꯣꯉꯥꯜꯂꯤꯀꯣ ꯕꯠ ꯔꯥꯏꯠ ꯄꯔꯁꯟ ꯑꯩꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯕ ꯌꯥꯕ ꯃꯤꯁꯦ ꯁꯤꯁꯤꯗꯤ ꯈꯤꯇꯪ ꯐꯪꯕꯗ ꯈꯤꯇꯪ ꯋꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯇꯝ ꯈꯔ ꯑꯩ ꯊꯤꯕ ꯂꯦꯞꯇ꯭ꯔꯤ ꯑꯗꯨꯝ ꯊꯤꯈꯤꯅꯤ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯑꯗꯨꯝ ꯔꯥꯏꯠ ꯄꯔꯁꯟꯁꯤꯃ ꯊꯦꯡꯅꯗ꯭ꯔꯤꯕꯣ ꯍꯣꯏ ꯑꯗꯣ ꯊꯤꯒꯤꯅꯤ ꯍꯥꯏꯕꯅꯦꯕ ꯊꯦꯡꯅꯗ꯭ꯔꯒꯗꯤ ꯑꯩ ꯇꯣꯛꯑꯦ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯇꯣꯛꯑꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯦꯡꯅꯕ ꯑꯣꯏꯕꯤꯌꯨ ꯗꯗꯥ ꯍꯥꯏꯗꯤ ꯑꯗꯨꯝ ꯏꯊꯟꯇ ꯍꯌꯦꯡ ꯋꯥꯏꯕꯨ ꯍꯅꯨꯕꯣ ꯍꯥꯏꯇꯥꯔꯦ ꯏꯊꯟꯇꯒ ꯂꯩꯈꯤꯕꯗꯣ ꯍꯥꯏꯗꯤ ꯁꯨꯝ ꯅꯨꯡꯉꯥꯏꯗꯧꯕ ꯃꯥꯟꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯗꯗꯥ ꯋꯥꯔꯤꯔꯣꯝꯗ ꯂꯥꯛꯇꯥꯔꯒꯗꯤ ꯗꯗꯥꯒꯤ ꯌꯨꯇ꯭ꯌꯨꯕ ꯖꯔꯅꯤꯁꯦ ꯍꯣꯏ ꯃꯌꯥꯝꯗꯒꯤꯕꯨꯗꯤ ꯈꯤꯇꯪ ꯂꯥꯞꯊꯣꯛꯑꯒ ꯃꯇꯝ ꯈꯔ ꯂꯩꯔꯨꯔꯦ ꯑꯗꯣ ꯂꯩꯔꯨꯔꯤꯁꯤꯒꯤ ꯑꯦꯛꯖꯦꯛ ꯃꯔꯝꯁꯦ
ꯁꯤꯁꯦ ꯀꯩꯒꯤ ꯑꯩꯅ ꯑꯣꯏꯗꯣꯏꯅꯣ YouTube journey ꯂꯥꯞꯊꯣꯛꯎꯔꯤꯁꯤꯒꯤ exact reasonꯁꯦ ꯑꯩꯒꯤ ꯃꯅꯤꯡꯗ ꯂꯩꯔꯦ ꯂꯥꯏꯛ ꯁꯣꯝꯗꯁꯨ ꯃꯌꯥꯝ ꯂꯩꯔꯤꯀꯣ ꯍꯣꯏ ꯁꯤꯁꯦ ꯁꯦ ꯌꯨꯝꯗꯁꯨ ꯈꯔ ꯂꯩꯍꯧꯔꯤ ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯂꯩ ꯍꯥꯏꯗꯣꯏꯔꯥ ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯄꯨꯟꯁꯤꯁꯦ ꯑꯩꯅ ꯍꯥꯏꯗꯤ ꯑꯑꯣꯟꯕ ꯅꯥꯏꯀꯣ ꯃꯤꯁꯦ ꯃꯤꯒꯤ ꯄꯔꯁꯅꯦꯂꯤꯇꯤꯗ ꯉꯔꯥꯡ ꯑꯩꯅ ꯄꯥꯝꯃꯝꯕ ꯄꯣꯠꯇꯣ ꯑꯩ ꯉꯁꯤ ꯄꯥꯝꯃꯛꯇꯕꯁꯨ ꯌꯥꯏꯑꯕ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯄꯥꯝꯈꯤꯕ ꯄꯣꯠꯇꯣ ꯉꯁꯤ ꯄꯥꯝꯃꯛꯇꯕꯁꯨ ꯌꯥꯏꯑꯕ ꯑꯩ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯄꯥꯏꯕꯁꯦ ꯌꯥꯝ ꯄꯥꯝꯃꯝꯃꯦꯕ ꯍꯧꯖꯤꯛꯇꯤ ꯑꯩ ꯄꯥꯏꯕ ꯀꯤꯌꯦꯕ ꯑꯩ ꯄꯥꯝꯗ꯭ꯔꯦꯕ ꯍꯧꯖꯤꯛ ꯑꯋꯥꯡꯕꯁꯦ ꯌꯥꯝꯅ ꯇꯜꯂꯦꯕ ꯑꯗꯨꯃꯥꯏꯅ ꯄꯥꯝꯃꯝꯕ ꯄꯣꯠ ꯄꯥꯝꯃꯛꯇꯕꯁꯦ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤꯁꯤꯗꯁꯨ ꯑꯩꯅ ꯇꯧꯔꯝꯃꯤ ꯃꯌꯥꯝꯁꯦ ꯁꯤꯁꯦ ꯑꯩꯒꯤ ꯂꯥꯏꯐꯇ ꯚꯦꯂ꯭ꯌꯨ ꯑꯦꯗ ꯇꯧꯔꯛꯇꯕ ꯍꯥꯏꯇꯥꯔꯦ ꯃꯤ ꯄ꯭ꯂꯤꯖ ꯇꯧꯅꯕ ꯑꯗꯨꯝ ꯇꯧꯕ ꯑꯩꯒꯤ ꯂꯥꯏꯐꯇ खरा लून चंगसिल्लगा पुंसीगी पांदम अमा सी मैम थीरकपदा लाइक से पारगा आई रिलीजियस ओइरगा हैतारे आईगी पर्पस आईगी पांदम हैतारे हिंगबगी पुंसीदा अखोय मपुना सेंबिरागा संसार से थारे इसीगी पर्पस हैतारे अदु मैम दो थीरगा आइसे लुप्पु बनेबा चही अमनिस अद चही अमने ने लुप्पु बसिदा एंगोंद चैलेंज मैम थेंगनखिबा हाइदि आइना up चलिङैदा आइगा लोइनरम मिसिंदो आइना डाउन गिता कोंगपदा लोइना चटख्रे अना आइ यामना अलोन ओइथि हदि लाइक इथंदा लैखेबा दोइसु आइ दुम तंबलेपते अदुगा खरा हैरा सिंगगा लोन बनि खंगदे मिंगोंद एडवाइस पि बनि खंगदे अदु मयाम दुदा खिजिक खिजिक इंप्रूवमेंट लाए सिनाइसि अदो लोनलीनेस सितगिसो ओवरकम तौरख्रे हजिकि हा ओवरकम तौरख्रे हजिकति लोइना ममांग द चेना हे मिसिंग दो लोइ योमसिले अदो योमसिले इसे लाइक आइना हेले चावरे नतबा हाइदि आइना पीरिबा वैल्यू दुननेबा हाइदि आइना नखोइगि सुमाइन मतेंग पांगबा ngame दुगा नखोइदि सुमाइन कानाबा पीबा ngami हाइबदु उबगी लाकपै वानेबा आइगा दुम लोइनरिने अदा आइना मोइसु मतेंग पांगदबा अफबा सोमता हाइबिदबा दोरगदि मी अमता इ नाक्ते लैरोय अदुदा YouTube हौरखिबसे सिदि करम मतमदगी हौरखि दो कमाइना हौरख्रिनो यूट्यूबर ओइरखिबसे YouTube हौरख्रिसे 2017 अदमाइ वन याम कुइग्रे 2017 नंग क्याम चावय 2017 जे क्लास क्या कारमने 7 8 7 कारम नो वन 2017 दा इदि कॉलेज कारेबको कॉलेज की डांस कंपटीशन गुम्बा दगी टीचर्स डे द फ्रेशर्स मीट अदुम थोएबा स्टेज डांस तवे अयामना इसे हेरगसु इसे दे पामना सकतेबा स्टेज फेयर ले सादरकोनेबा होय डांस ने खाइबिने अदुना 2017 से लेरे दगी दी चुराचंदपुर दा डांस कंपटीशन अमे यावे डांस कंपटीशन जिदा इमानबा खा थेंगने मोइगा सुम वीडियो जे मोइगा इन नंबीरमे मोइ YouTube चैनल अमा सेमे दो मोइ ग्रो तौखरे आइगी मानबा मने अदो मोइ ग्रो तौबसे उरकपदा आइगिसु तौबे हाइना हाइना चैनल अमा पारा हांगदोगा मसा मसा नंबर हरकपने रेगुलर नममदे आइना रेगुलर नम क्रिसना लॉकडाउन मनुंगसे सेदगिने अदैदि टिंकुल गोया ममा खोइना सपोर्ट से पंतौ तौसिले अदैदि दम अदुदा खोइगी दाना YouTube वीडियो याम कन्ना सेमिङै याम कन्ना थागलिङै मतमसे सिदा मयाम सिना हाइदि खंगदबदि अमता लैरमरो हाइतारे ब्रो सबीर हाइदि खंगदो अमता ले अंगांग होइगिरा हन होइगिरा लोइमा खंगे अदो सिगी मतम सिदा हाइदि लागी प्राइम टाइम सिदा हाइतारे अदो वीडियो से एकदम होय मयामना येंगनबदसु दुम खंगबिरमगनी लोइमा यूनिक ओइबगी टाइपता म चटपसे सिसे कमाइना नो दागी वीडियो को सेम से कमाइन तौगी हाबदो यूनिक ओइरिसे मी लोइना स्टोरी लाइन अम सेम बंगमनी हजिकति लोइन लाइ इंटरनेट मतमनि सिदागी रील अमा मी अतोपगी येंगुनी फनी वर्जन अमा माना फलाउ कॉपी तौर सेम बे आइबा हजिकति इराय आइरेबा मतमदुदि कंटेंट क्रिएटर से याममदबनिना खंगेबा कनाना कनागी कॉपी तौरिनोइसे अना स्टोरी लाइन दुमसो कितंग मीना तौनद्रिबा यूनिक ओहेलेदन अदुइ मथक्ता मुक्का कैमरा क्वालिटी अदुगा एडिटिंग स्टाइल सी मैम जिसो अइना टॉप कितंग सिनेमैटिक स्टाइल देखो फिल्म गी मौंग अइना अप्रोच तौबदो आई हाइब्रा हागे दे केसु हाइब्रा नतेबा मतम यामना थादा भाइता वीडियो अमदा था अमा संगबगुम्बा अदगिदि अदुमाइना एफर्ट्स याम थादे हाइता अदुदनेबा मीना यूनिकनेस अमा उबु फंगिदो असेंबैदि अदो आइदि अमुका आइगी थबुकसे आइना इम्प्रेस सोय ओइदेबा आइदी हेन तौबा यारिने दुम खल्ले सना वीडियो अमा ngasi अपलोड तौग्रेने वीडियो दे इसाने येंगजरगने सिसे सुमाइ नममदि सुमाइ तौरमदि एकदम रिग्रेट चेंगम चाय अन वीडियो अमता इसागिने फुल लोइना हल्लगा येंग ngamde तल्ले सिमा बामी हाबे लैगिदमसे अदो मयाम हजिक सुमीना आइगी
ꯚꯤꯗꯤꯑꯣ ꯑꯔꯤꯕꯒ ꯁꯨꯝ ꯍꯣꯏ. ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯂꯛꯄꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦꯕ ꯏꯁꯥꯅ ꯏꯁꯥꯁꯦ ꯄꯦꯟꯗꯕꯗꯣ. ꯌꯦꯡꯕꯗ ꯍꯣꯏ ꯌꯥꯝ ꯇꯜꯂꯦꯕ ꯑꯗꯨꯅ ꯑꯣꯏꯗꯣꯏꯔꯗ ꯍꯧꯖꯤꯛꯇꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯗꯒꯤ ꯍꯥꯏꯇꯥꯔꯦ ꯚꯤꯗꯤꯑꯣꯁꯤꯡꯁꯤꯁꯨ ꯂꯣꯏ ꯃꯥꯡꯈ꯭ꯔꯦ ꯑꯗꯣ ꯑꯣꯖꯥꯒꯤ ꯀꯝꯕꯦꯛ ꯂꯥꯛꯈꯤꯅꯤ ꯍꯥꯏꯅꯕꯨꯗꯤ ꯊꯝꯕꯤꯔꯝꯃꯦ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯤ ꯃꯥꯡꯈ꯭ꯔꯤꯁꯦ ꯍꯣꯏ ꯃꯤꯅꯕꯨꯗꯤ ꯁꯥꯎꯅꯤꯡꯉꯝꯅꯦꯕ ꯍꯣꯏ. ꯀꯩꯒꯤꯅꯣ ꯃꯥꯅ ꯚꯤꯗꯤꯑꯣ ꯑꯁꯨꯛ ꯐꯖꯕ ꯀꯛꯏꯁꯦ ꯃꯥꯅꯦ. ꯕꯠ ꯑꯩ ꯁꯕꯤꯔ ꯑꯍꯃꯗ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯦ ꯑꯗꯨꯒꯤ ꯌꯨꯇ꯭ꯌꯨꯕꯇ ꯐꯅꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯗꯥꯟꯁ ꯇꯧꯕ ꯏꯁꯩ ꯁꯛꯄ ꯁꯕꯤꯔ ꯑꯍꯃꯗ ꯑꯩꯅ ꯈꯪꯅꯍꯟꯅꯤꯡꯗꯕ ꯑꯩ ꯁꯤꯈ꯭ꯔ ꯃꯇꯨꯡꯗ ꯁꯕꯤꯔ ꯑꯍꯃꯗ ꯄꯟꯕꯗ ꯃꯤꯌꯥꯝꯒꯤ ꯂꯥꯏꯐꯇ ꯚꯦꯂ꯭ꯌꯨ ꯑꯦꯗ ꯇꯧꯔꯝꯕ ꯑꯗꯨꯒ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯀꯩꯀꯩꯅꯣ ꯊꯕꯛ ꯑꯐꯕ khara ꯇꯧꯔꯝꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯈꯪꯅꯍꯟꯅꯤꯡꯉꯦ ꯍꯥꯏꯕꯗꯤ ꯂꯥꯏꯛ ꯐꯅꯤ ꯚꯤꯗꯤꯑꯣ ꯁꯦꯝꯃꯒ ꯄꯩꯁꯥ ꯈꯛ ꯇꯥꯜꯂꯒ ꯑꯗꯨꯝ ꯁꯤꯈꯤꯕ ꯃꯤ ꯑꯗꯨ ꯑꯣꯏꯅꯤꯡꯗꯕ ꯑꯩꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯑꯩꯅ ꯖꯔꯅꯤ ꯑꯃ ꯑꯅꯧꯕ ꯖꯔꯅꯤ ꯑꯃ ꯍꯧꯒꯦꯅ ꯑꯩꯅ ꯚꯤꯗꯤꯑꯣꯁꯤꯡꯁꯦ ꯌꯥꯟꯊꯠꯈꯤꯕꯅꯦꯕ ꯂꯣꯏꯅ ꯑꯗꯣ ꯖꯔꯅꯤ ꯑꯅꯧꯕꯁꯦ ꯍꯧꯒꯦ ꯇꯧꯕꯁꯤꯗ ꯑꯩꯁꯦ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯗꯤ ꯖꯔꯅꯤꯁꯦ ꯁ꯭ꯃꯨꯠꯂꯤ ꯆꯠꯂꯔꯣꯏꯕ ꯑꯗꯨꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯍꯥꯟꯅ ꯁꯣꯜꯕ ꯇꯧꯈꯤꯒꯦ ꯍꯥꯏꯅ ꯑꯩꯅ ꯇꯧꯔꯛꯏ ꯃꯌꯥꯝꯁꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯤ ꯕꯤꯖꯤꯅꯦꯁ ꯔꯣꯝꯗ ꯂꯥꯛꯄ ꯑꯗꯒꯤꯗꯤ ꯑꯩꯒꯤ ꯇ꯭ꯔꯥꯚꯦꯜ ꯑꯦꯖꯦꯟꯁꯤ ꯑꯗꯒꯤꯗꯤ ꯑꯇꯣꯞꯄ ꯃꯅꯨꯡꯗꯁꯨ ꯃꯌꯥꯝ ꯂꯩꯔꯤꯀꯣ ꯃꯌꯥꯝꯗ ꯍꯥꯏꯗꯣꯛꯄ ꯌꯥꯗꯕ ꯑꯗꯣ ꯏꯜꯂꯤꯒꯦꯜ ꯅꯠꯇꯦꯀꯣ ꯂꯤꯒꯦꯂꯤ ꯇꯧꯖꯕꯅꯦ ꯂꯤꯒꯦꯜꯂꯤ ꯑꯣꯀꯦ ꯑꯗꯨꯗ ꯃꯇꯝꯗꯨꯗ ꯊꯥꯒꯠꯈꯤꯕ ꯚꯤꯗꯤꯑꯣ ꯃꯌꯥꯝꯁꯨ ꯅꯤꯡꯁꯤꯡꯉꯨꯔꯒꯗꯤ ꯍꯥꯏꯗꯤ ꯑꯗꯨꯝ ꯇꯞ ꯇꯥꯏꯅꯦ ꯍꯥꯏꯇꯥꯔꯦ ꯅꯩꯔꯝꯃꯤꯁꯦ ꯌꯨꯇ꯭ꯌꯨꯕꯁꯦ ꯄꯨꯔꯥ ꯅꯩꯈꯥꯏꯔꯝꯕꯅꯦꯕ ꯑꯗꯣ ꯁꯤ ꯃꯔꯛꯁꯤꯗꯒꯤ ꯑꯗꯨꯗ ꯃꯤꯒꯁꯦ ꯑꯗꯨꯝ ꯔꯣꯁ ꯇꯧꯕꯒꯁꯨ ꯌꯥꯎꯈꯤ ꯃꯔꯨ ꯑꯣꯏꯅ ꯌꯥꯝꯅ ꯆꯤꯆꯦ ꯑꯥꯔ.ꯀꯦ ꯏꯆꯟꯊꯣꯏ ꯃꯥ ꯌꯥꯝ ꯀꯟꯅ ꯃꯌꯥꯝꯅ ꯈꯪꯅꯔꯤꯉꯩ ꯃꯇꯝꯁꯤꯒꯤ ꯍꯥꯏꯗꯤ ꯆꯤꯆꯦꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯗꯗꯥꯅ ꯍꯥꯏꯇꯥꯔꯦ ꯚꯤꯗꯤꯑꯣ ꯁꯦꯝꯈꯤꯕꯒ ꯇꯧꯕꯁꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯆꯤꯆꯦꯅꯒ ꯀꯩꯝꯇ ꯍꯥꯏꯔꯛꯈꯤꯗꯕ꯭ꯔꯥ ꯃꯇꯝꯗꯨꯗ ꯍꯥꯏꯗꯤ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯨꯔꯒꯗꯤ ꯁꯤꯒꯨꯝꯕ ꯃꯇꯝꯁꯦ ꯑꯩꯅ ꯃꯉꯣꯟꯗꯒꯤ ꯍꯥꯏꯗꯤ ꯋꯥꯔꯤ ꯑꯗꯨꯒꯤ ꯃꯇꯥꯡ ꯋꯥꯔꯤ ꯁꯥꯟꯅꯒꯦꯅ ꯑꯩꯅ ꯃꯥꯏ ꯍꯣꯏ. ꯅꯝꯕꯔ ꯂꯧꯋꯦ ꯑꯩ ꯃꯉꯣꯟꯗ ꯃꯦꯁꯦꯖ ꯊꯥꯏ ꯑꯗꯣ ꯃꯥ ꯃꯦꯁꯦꯖꯇꯤ ꯁꯤꯟ ꯇꯧꯋꯦ ꯃꯦꯁꯦꯖ ꯑꯗꯨꯝ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯈꯤꯗ꯭ꯔꯦ ꯑꯗꯣ ꯄꯤꯔꯛꯈꯤꯗ꯭ꯔꯦ ꯑꯗꯩꯗꯤ ꯑꯩꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯈꯔꯗ ꯑꯩꯒꯤ ꯐ꯭ꯔꯦꯟꯁ ꯂꯩꯌꯦꯕ ꯑꯗ ꯑꯩꯅ ꯍꯪꯉꯦ ꯑꯥꯔ.ꯀꯦꯁꯤ ꯁꯨꯃꯥꯏꯅ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯕꯗ ꯃꯥ ꯂꯥꯟꯅ ꯂꯧꯒꯗ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯒꯦꯅ ꯈꯜꯂꯤ ꯕ꯭ꯔꯗꯔ ꯇꯧ ꯑꯩ ꯍꯥꯏꯅꯒꯦ ꯃꯥꯗꯤ ꯀꯔꯤꯝ ꯋꯥꯔꯧꯗꯕꯅꯦ ꯑꯗꯨꯝ ꯅꯪ ꯇꯧꯔꯤꯗꯨ ꯇꯧ ꯃꯥꯗꯤ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯅ ꯌꯥꯅꯤꯗ ꯍꯥꯏꯅ ꯑꯩꯅ ꯇꯧꯈ꯭ꯔꯦꯕ ꯕꯠ ꯍꯧꯖꯤꯛ ꯑꯣꯏꯕ ꯑꯗꯨꯏꯗꯨ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯃꯇꯝꯗꯨꯗꯗꯤ ꯃꯤꯌꯥꯝꯅꯁꯨ ꯃꯥꯁꯦ khitang ꯐꯅꯤ ꯑꯣꯏꯅ ꯃꯥꯁꯨ ꯍꯥꯏꯗꯤ ꯂꯥꯏꯛ khitang ꯇꯧꯔꯝꯃꯤꯗꯅ ꯍꯣꯏ, ꯂꯥꯏꯚ ꯃꯥꯅꯦ. ꯊꯥꯕꯗ ꯃꯤ ꯅꯣꯛꯅꯤꯡꯅꯕ ꯍꯥꯏꯅ ꯈꯦꯛꯄꯅꯤ ꯂꯥꯎꯕꯅꯤ ꯍꯣꯏ. ꯈꯪꯗꯦ ꯏꯁꯩ ꯑꯃꯨꯛ ꯁꯛꯏ ꯃꯥꯅꯦ. ꯑꯗꯨ ꯃꯌꯥꯝ ꯐꯅꯤ ꯑꯣꯏꯕꯁꯤꯡꯗꯣ ꯑꯩꯅ ꯂꯧꯈꯠꯂꯒ ꯑꯗꯨꯝ ꯑꯩꯅ ꯀꯩꯅꯣ ꯇꯧꯕꯩ ꯋꯥꯅꯦꯕ ꯃꯥ ꯍꯤꯟꯗꯤꯒ ꯂꯣꯟꯕꯩꯗꯣ ꯍꯣꯏ ꯅꯩꯕꯅꯦ ꯆꯤꯆꯦꯁꯨ ꯑꯗꯨꯝ ꯑꯗꯨꯗ ꯑꯩꯅ ꯗꯥꯗꯤ ꯌꯥꯝ ꯍꯪꯅꯤꯡꯕ ꯀꯣꯏꯁꯟꯁꯦꯀꯣ ꯍꯥꯏꯗꯤ ꯍꯣꯏ ꯗꯗꯥꯒꯤ ꯚꯤꯗꯤꯑꯣ ꯑꯌꯥꯝꯕꯁꯦ ꯂꯣꯏꯅꯃꯛ ꯐꯖꯩ ꯂꯣꯏꯅꯃꯛ ꯌꯨꯅꯤꯛ ꯑꯣꯏ ꯑꯁꯤꯒꯤ ꯃꯔꯛꯁꯤꯗ ꯗꯗꯥꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯍꯥꯏꯗꯤ ꯅꯨꯄꯤꯒꯤ ꯃꯔꯝꯗ ꯄꯨꯁꯜꯂꯛ ꯇꯥꯔꯒꯗꯤ ꯅꯨꯄꯤ ꯀꯥꯏꯅꯔꯝꯕꯒꯤꯅꯦꯕꯨ ꯍꯥꯏꯔꯁꯨ ꯍꯨꯟꯗꯣꯛꯑꯝꯃꯦꯕꯨ ꯍꯥꯏꯔꯁꯨ ꯅꯨꯄꯤꯁꯦ ꯁꯤꯅꯦꯕꯨ ꯍꯥꯏ ꯇꯥꯔꯒꯁꯨ ꯁꯨꯃꯥꯏꯅꯒ ꯁꯦꯝꯃꯛꯄꯁꯤꯗ ꯄꯔꯁꯅꯦꯜ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯀ ꯑꯣꯏꯗꯣꯏꯔꯥ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯁꯤꯒꯤ ꯚꯤꯗꯤꯑꯣ ꯈꯨꯁꯦꯝꯁꯦ ꯄꯔꯁꯅꯦꯜ ꯗꯗꯥꯗꯤ ꯌꯥꯝ ꯍꯪꯅꯤꯡꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯤ ꯑꯩ ꯚꯤꯗꯤꯑꯣꯗ ꯎꯠꯂꯤꯁꯤꯡꯁꯦ ꯍꯣꯏ ꯑꯩꯒꯤ ꯔꯤꯌꯦꯜ ꯂꯥꯏꯐꯇ ꯊꯣꯛꯈꯤꯕ ꯑꯝꯇꯗꯤ ꯅꯠꯇꯦꯕ ꯃꯤꯅ ꯈꯜꯂꯝꯒꯅꯤ ꯅꯨꯄꯤꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯕꯒꯤ ꯄꯦꯟꯗꯕꯒꯤ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯃꯛꯏꯅꯦ ꯍꯣꯏ. ꯑꯗꯨꯕꯨ ꯍꯨꯟꯗꯣꯛꯄꯤꯔꯝꯕ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯇ꯭ꯔꯤꯑꯕꯀꯣ ꯕꯠ ꯃꯤ ꯈꯔꯅ ꯌꯦꯡꯉ ꯅꯣꯛꯅꯤꯡꯒꯅꯤ ꯍꯧꯖꯤꯛꯁꯦ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯔꯗꯁꯦ ꯃꯈꯣꯏꯅ ꯂꯥꯟꯅ ꯂꯧꯕꯩꯅꯤ ꯆꯠꯈ꯭ꯔꯤꯕ ꯃꯤꯁꯤꯡꯗꯨꯁꯨ ꯑꯩꯒ ꯂꯥꯞꯅꯔꯕ ꯃꯇꯨꯡꯗ ꯆꯠꯈꯤꯕꯅꯦꯕ ꯑꯗꯨꯅ ꯑꯩ ꯍꯨꯟꯗꯣꯛ ꯑꯃ ꯆꯠꯈ꯭ꯔꯦꯅ ꯃꯤꯅ ꯁꯟꯗꯣꯛꯈ꯭ꯔꯦꯕ ꯄꯣꯠꯁꯦ ꯑꯗꯣ ꯑꯁꯦꯡꯕꯗꯤ ꯑꯗꯨ ꯅꯠꯇꯦ ꯑꯗꯣ ꯑꯩꯅ ꯁꯦꯝꯃꯤꯁꯦ ꯍꯥꯏꯗꯤ ꯃꯤ ꯌꯥꯝꯒ ꯔꯤꯂꯦꯇꯦꯕꯜ ꯑꯣꯏꯅꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯅꯤꯕꯥ ꯅꯤꯕꯤ ꯑꯩꯈꯣꯏ ꯇꯧꯔꯤꯁꯤꯡꯁꯦ ꯃꯇꯝꯗꯨꯒꯤ ꯑꯩꯈꯣꯏ ꯁ꯭ꯇꯦꯇꯁꯇ ꯅꯨꯄꯤ ꯗꯤꯄꯤꯒ ꯊꯝꯗꯅ ꯌꯥꯝ ꯗꯦꯁꯄꯔꯦꯠ ꯑꯣꯏꯅ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯤꯅ ꯅꯨꯄꯥ ꯊꯤꯕ ꯑꯃ ꯑꯗꯩ ꯍꯥꯏꯗꯤ ꯅꯨꯄꯤ ꯑꯃꯇ ꯁꯤꯟꯕꯤꯌꯣ ꯀꯥꯏꯅ ꯌꯥꯝꯅ ꯃꯥꯔꯀꯦꯠ ꯄ꯭ꯂꯦꯁꯇ ꯆꯠꯂ ꯅꯨꯄꯤꯁꯦ ꯈꯟꯕ ꯌꯥꯕꯩ ꯇꯥꯏꯞꯇ ꯑꯩꯈꯣꯏ ꯇꯧꯅꯕ ꯃꯌꯥꯝꯁꯤꯡꯗꯣ ꯑꯗꯨꯏꯗꯨꯒꯤ ꯑꯩꯅ ꯔꯣꯁ ꯇꯧꯒꯦꯅ ꯍꯥꯏꯗꯤ ꯑꯩꯅ ꯄꯥꯏꯔꯤꯕ ꯀꯦꯔꯦꯛꯇꯔꯗꯣ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯍꯜꯂꯤꯅꯦꯕ ꯅꯨꯄꯤ ꯑꯃ ꯃꯥꯅ ꯊꯤꯔꯤꯗꯣ ꯆꯠꯂꯤꯗꯣ ꯌꯥꯔꯛꯇ꯭ꯔꯦꯅ ꯅꯨꯄꯤ ꯃꯇꯥꯡꯗ ꯃꯥꯅ ꯁ꯭ꯄꯤꯆ ꯁꯥꯡꯅ ꯄꯤꯊꯔꯤꯗꯣ ꯃꯣꯅꯣꯂꯣꯛ ꯑꯃ ꯑꯗꯨꯏꯗꯣ ꯌꯥꯔꯛꯇꯕꯒꯤ ꯃꯥꯒꯤ ꯐ꯭ꯔꯁꯇ꯭ꯔꯦꯁꯟꯗꯨꯅꯦꯕ ꯑꯗ ꯂꯥꯁꯇ ꯌꯦꯡꯉꯣ ꯁꯤꯡꯒꯜ ꯏꯁ ꯕꯦꯁ ꯄꯥꯔꯠ 2 ꯀꯥꯏꯅ ꯑꯃ ꯂꯩꯈꯤꯕꯅꯦ ꯂꯥꯁꯇ ꯌꯦꯡꯉꯣ ꯅꯨꯄꯤ ꯑꯃ ꯎꯔꯦ ꯐꯖꯕ ꯑꯃ ꯑꯍꯦꯟꯕ ꯑꯃ ꯎꯔꯦ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯔꯝꯃꯤꯁꯤꯡꯗꯣ ꯀꯥꯎꯊꯣꯛꯈ꯭ꯔꯒ ꯅꯨꯄꯤꯗꯣ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯑꯩ ꯎꯠꯅꯤꯡꯉꯤꯁꯦ ꯃꯑꯣꯡ ꯑꯃꯅꯦꯕ ꯑꯗꯨꯗ ꯑꯩ ꯅꯨꯄꯤ ꯀꯣꯏꯔꯒ ꯅꯨꯄꯤ ꯃꯇꯥꯡꯗ ꯔꯣꯁ ꯇꯧꯕ ꯑꯃꯁꯦ ꯑꯩ ഗ്ꯂꯣꯔꯤꯐꯥꯏ ꯇꯧꯕ ꯅꯠꯇꯦꯕ ꯍꯥꯏꯗꯤ ꯅꯨꯄꯤ ꯁꯤꯊꯕꯁꯦ ꯅꯣꯔꯃꯦꯂꯥꯏꯁ ꯇꯧꯕ ꯅꯠꯇꯦꯕ ꯕꯠ ꯁꯤꯊꯔꯤꯕ ꯃꯤꯁꯤꯡꯁꯤꯒꯤ ꯍꯤꯄꯣꯀ꯭ꯔꯤꯁꯤꯁꯤ ꯌꯦꯡꯉꯣ ꯐꯖꯕ ꯑꯃ ꯎꯕꯗ ꯃꯣꯏꯁꯨ ꯑꯗꯨꯝ ꯆꯠꯀꯅꯦꯕ ꯂꯥꯝꯒꯅꯦꯕ ꯐꯪꯗꯕꯒꯤ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯅꯤ ꯍꯥꯏꯕꯗꯨꯅꯦꯕ ꯑꯩꯅ ꯚꯤꯗꯤꯑꯣꯗꯨꯗ ꯄꯤꯔꯤꯕ ꯃꯦꯁꯦꯖ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏꯇꯥꯔꯦ ꯃꯦꯁꯦꯖꯇꯤ ꯑꯃꯃꯝ ꯂꯣꯏ ꯄꯨꯔꯒ ꯆꯠꯄꯅꯦꯕ ꯗꯗꯥꯒꯤ ꯚꯤꯗꯤꯑꯣꯁꯦ ꯗꯗꯥꯅꯁꯨ ꯍꯥꯏꯗꯤ ꯑꯗꯣ ꯗꯗꯥ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯍꯥꯏꯗꯤ ꯁ꯭ꯀ꯭ꯔꯤꯞꯇꯦꯠꯀꯨꯝꯕ ꯑꯣꯏꯕ ꯖꯥꯠꯂꯥ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯁꯦꯝꯕꯅꯣ ꯑꯩꯗꯤ ꯂꯣꯏꯅ ꯁ꯭ꯀ꯭ꯔꯤꯞꯅꯤ ꯍꯥꯏꯕꯗꯤ
namdrigi mamangsidana si sinjina si mfamsida namni kanaga namni siga namni mi singdusu loina contact tawne to makhoi da hana thadoine nang dialogue je si khaktani yemo hayo yenge karam ton dono hayo makhoi da man rehearsal to halini adedi na kitang kan hayo name na hayo loina ina takpu loire aduga cameraman je jo adu thamo setting ji loi haire aduga frame ama loina ina semaga ne ba tawri myam sing wadi wai matam yamna sangi adubo result do thorak kan mini am pam ni ꯍꯣꯏ ꯌꯨꯅꯤꯛ ꯑꯣꯏꯔꯕꯅꯤꯅ ꯍꯣꯠꯅꯈ꯭ꯔꯤꯕ ꯊꯥꯗꯔꯤꯕ ꯑꯦꯐꯔꯠ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯃꯍꯩ ꯌꯥꯜꯂꯦ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯗꯣ mahidi khangde ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯃꯌꯥꯝ ꯍꯣꯠꯅꯔꯤꯅꯤ ꯃꯌꯥꯝ ꯊꯥꯗꯔꯤꯅꯤ ꯑꯗꯣ ꯃꯤꯁꯨ ꯃꯌꯥꯝ ꯑꯃ ꯃꯥꯏ ꯀꯦꯔꯦꯛꯇꯔ ꯑꯃ ꯄꯨꯔꯒ ꯀꯟꯇꯦꯛ ꯇꯧꯔꯒ ꯖꯥꯅ ꯍꯥꯏꯕꯤꯔꯤ ꯍꯥꯏ ꯑꯗꯣ ꯀꯔꯤ ꯆꯦꯂꯦꯟꯖꯦꯁ ꯀꯔꯤ ꯊꯦꯡꯅꯕꯤꯒꯤ ꯍꯥꯏꯗꯤ ꯊꯣꯛꯍꯟꯅꯤꯡꯗꯕ ꯃꯌꯥꯝ ꯑꯃꯗꯤ ꯊꯦꯡꯅꯔꯝꯗꯧ ꯃꯥꯜꯂꯦ challenges ase mina usittaba karim ko thaina ba kha thengne adusu mi atopana nate ko koi localities aina imphal da kara matung da video number da yam nungai ba imphal area se kanantan disturb tawna de aina namning mong nami kai mi sing doi ga khangna dam na but side di ai se loi masa khangoi bani na aina namgen tor ko kan ne already like le su hairi ne lei ba mi kharana karim ko thaina bi ba khang adu haujikti adu gi same mi sing duna kainoma promote tawna ba natraga kainoma adu tawna da tawna ba ingon doina request budi tawre ma si gi value khange social media gi value je budi khange mamang matam du da tu ta chahi humari mamang da tawringi da karim ko thaina ba video namingi da marak ta changsil aga noksil lakpa gumba adu ka su kai de ma like tam ro so du ma tang da khangdan tawjiri ne lai hai de ngon de heli ne but magi adu gi knowledge kainoma du ma di laitre adu mai thengne de gi video ama number sidane chahi ma ga changba yawre tha tare nipan ga changba yaw karigi aina ithanda tingul khoidi nungai dana room amda mama sa muk sai ꯃꯆꯥꯁꯨ ꯑꯃꯨꯛ ꯁꯥꯏ muk sai nadro ꯃꯄꯥꯁꯨ ꯁꯥꯏ ꯃꯌꯥꯝ ꯁꯥꯏ ꯂꯣꯏ ꯁꯥꯏꯗꯣ karan khoi boring boy khangi dana boring boy khoi tingul khoi nungai ba dumai ai sina real character do puthokna ba hotna bani na mi do ai ya de phautak ko chali na mo hairakani ai gari leite mo hairakani gari se ai dayo am leram honda dayo ma aduna mi sing se mi tara nambai darkar already tara do mo ai gari sina lobu chalhalini somde aduna mi se punba numit se hapta amada noma ko oibugum noma se khara muk nam hoba mathangi da muk khara nam hoba aduna ai video da yam yaw bane ba haju kudi ka khara mi no ro mi se masam se swai muk telingai da nam hoba sanga ka muk nam hoba mathang sin do na sam du ka la pa dro mamang du man la pa ya dro ai continuity kai ba do hoi aduma yam thengna ke dai gari lamkhang da gari yak ta na imana ba gi ai se khasu daw ya gande ba ko ai daw da thaja ba mi budi na te do sum niam gi mask ki lon da daw ya da bai daw su khara ya gande aduna editing ga se ai se som imana ba khoi kumbi rom da ko editing taw bane na gari ai dai ho si ga dum chatli ne nong lak ta ado nong kana chuing e mak da gari si ya khide gari sai ni ya dre ne imana ba si inchil la thamame ai na pulsar amada angang amada ina thilal le yum ta na ai ni yum si yaubaga imana ba se na gari si start taw da ya thora mai mem da ai gari le hore ma gari du man thau da di ya ai thau da di ya sumai na daw se ya gan da like wa na phayeng ji da chatlo rani phayeng gi pak am lai ba do si da chang rani aduga shooting haura ge na gari di po chei lau thrani e ngasi pak thenge chang ba ya roi bu ngarang di thing bra ine ngarang di thing de ngasi thing se kai no ngasi mi adumai lai bai ni dai taw halan sumai na ma ama yaw re ta ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯔꯥꯒꯤ ꯑꯣꯏꯕ ꯀꯩꯅꯣꯃ ꯗ ꯂꯥꯛꯈ꯭ꯔꯦ ꯉꯁꯥꯏꯒꯤ ꯚꯤꯗꯤꯑꯣ ꯃꯌꯥꯝꯁꯨ ꯀꯛꯈ꯭ꯔꯦ ꯑꯗꯣ ꯑꯗꯨꯝ ꯀꯝꯕꯦꯛ ꯂꯥꯛꯈꯤꯅꯤ ꯍꯥꯏꯅꯗꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯤꯔꯝꯃꯦ ꯂꯥꯏꯛ 9 months ago comeback did definitely comeback lakhini aduga ai prime time ngasai haigredna prime time number 2 muso lakhini aduga comeback su lakhini handaki comeback jidi yamna sathiba controversial oiba yamna sensitive topic sing da wa ngang ba dugumba comeback amoini haitar even ai 2027 ki election jida major role ama play tawe khale youth sing da like vote thada ba karamba politician khan ba khot pa si me am jida na mateng pang boy na aseng bidi manipur si ki khallaga ne ba de ekoi iramdam se chapkhat na ba do chapkhat ki haitar ga di politician jing che hana makhoi de gi ekoi na mathak ne ha bi do moi feel to hon bam change ba ado ekoi na moi manak ta ko chen chen silaga dum kita na to di adu philom do aduna youth sing je kitang keno to boy na
ꯑꯈꯪꯕ ꯃꯌꯥꯝꯁꯨ ꯂꯩꯔꯦꯀꯣ ꯕꯠ ꯈꯪꯉꯤ ꯃꯌꯥꯝꯗꯣ ꯊꯣꯛꯄꯤꯔꯛꯇ꯭ꯔꯕꯅꯤꯅ ꯑꯈꯪꯗꯕꯅ ꯅꯥꯏ ꯑꯩ ꯈꯤꯇꯪ ꯇꯧꯖꯒꯦ ꯁꯤꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯣ ꯑꯩꯗꯤ ꯊꯣꯔꯛꯑꯣ ꯍꯥꯏꯔꯤꯅꯦꯕ ꯂꯥꯏꯛ ꯋꯥꯅ ꯇꯝꯃꯨꯔꯦ ꯄꯣꯂꯤꯇꯤꯀꯦꯜ ꯁꯥꯏꯟꯁꯇ ꯑꯗꯨ ꯇꯧꯔꯨꯔꯦ PhD ꯇꯧꯔꯨꯔꯦ ꯑꯗꯨꯗꯤ ꯊꯣꯔꯛꯑꯣ ꯍꯧꯖꯤꯛꯇꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯃꯇꯝꯅꯤ ꯚꯤꯗꯤꯑꯣ ꯁꯦꯝꯃꯣ ꯌꯨꯠꯁꯤꯡꯁꯤ ꯁꯝꯖꯥꯏꯔꯣ ꯌꯨꯠꯁꯤꯡꯁꯤ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯣ ꯀꯅꯥꯗꯅ ꯀꯔꯤ ꯄꯤꯒꯗꯕꯅꯣ ꯀꯃꯥꯏꯅ ꯇꯧꯒꯗꯕꯅꯣ ꯑꯗꯒꯤꯗꯤ ꯁꯤ ꯂꯩꯁꯤ ꯑꯗꯨ ꯄ꯭ꯔꯣꯇꯦꯁ ꯌꯦꯡꯉꯤꯗꯅ ꯅꯦꯄꯥꯜ ꯇꯧꯔꯤꯅ ꯂꯗꯥꯛ ꯇꯧꯔꯤꯅ ꯑꯩ ꯌꯥꯝꯅ ꯀꯣꯟꯇ꯭ꯔꯣꯚꯔꯁꯤꯌꯦꯜ ꯑꯣꯏꯔꯅꯤ ꯅꯪ ꯄꯣꯗꯀꯥꯁꯇ ꯁꯤ ꯃꯌꯥꯝꯁꯦ ꯍꯥꯏꯅꯤꯡꯗ꯭ꯔꯦ ꯑꯗꯨꯕꯨ ꯍꯥꯏꯅꯤꯡꯕꯗꯤ ꯃꯌꯥꯝ ꯌꯥꯝꯕ ꯑꯗꯨꯕꯨ ꯁꯤꯒꯨꯝꯕ ꯄ꯭ꯂꯥꯟ ꯈꯔ ꯑꯩꯉꯣꯟꯗ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯩ ꯅꯪꯁꯤꯗꯅ ꯑꯍꯥꯟꯕꯅꯤꯀꯣ ꯑꯩꯅ ꯔꯤꯚꯤꯜ ꯇꯧꯔꯤꯁꯦ ꯁꯤ ꯑꯩ ꯃꯤ ꯀꯅꯥꯝꯇꯗ ꯍꯥꯏꯗ꯭ꯔꯤ ꯑꯗꯣ ꯑꯗꯨꯝ ꯀꯩꯅꯣꯝꯃꯗꯤ ꯊꯣꯛꯑꯔꯅꯤ ꯀꯩꯅꯣꯝꯗꯤ ꯇꯧꯔꯅꯤ ꯑꯗꯣ ꯑꯩ ꯀꯩꯁꯨ ꯀꯤꯗꯦꯕ ꯑꯗꯣ ꯗꯥ ꯋꯥꯔꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗ ꯗꯗꯥ ꯎꯅꯔꯨꯔꯅꯤ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯇꯨꯝ ꯍꯦꯛ ꯍꯧꯒꯠꯄꯒ ꯂꯥꯛꯈ꯭ꯔꯕꯅꯤ ꯗꯗꯥꯗ ꯋꯥꯍꯪ ꯈꯤꯇꯪ ꯇꯧꯖꯒꯦꯅ ꯑꯗꯣ ꯗꯗꯥꯁꯦ ꯍꯧꯖꯤꯛ ꯑꯗꯨꯝ ꯍꯥꯏꯗꯤ ꯌꯨꯇ꯭ꯌꯨꯕꯔ ꯑꯃꯅꯦ ꯍꯥꯏꯗꯅ ꯏꯁꯥꯗ ꯑꯗꯨꯝ ꯄ꯭ꯔꯣꯖꯦꯁ ꯇꯧꯔꯒ ꯌꯥꯎꯔꯒ ꯂꯩꯕꯤꯔꯤꯕ꯭ꯔꯥ ꯑꯩ ꯍꯧꯔꯛꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯍꯧꯔꯛꯈꯤꯕꯅꯤꯅ ꯑꯩꯁꯨ ꯃꯤꯅ ꯀꯅꯥꯁ ꯑꯩꯅ ꯐꯣꯟꯗꯒ ꯍꯥꯏꯕꯁꯦ ꯑꯩ ꯃꯤꯡ ꯁꯕꯤꯔ ꯑꯍꯃꯗ ꯑꯩ ꯀꯧꯇꯥꯗꯒꯤꯅꯦ ꯀꯩꯅꯣ ꯀꯔꯝꯕ ꯁꯕꯤꯔ ꯑꯍꯃꯗ ꯌꯨꯇ꯭ꯌꯨꯕꯔꯗꯣ ꯈꯪꯕꯤꯕ꯭ꯔꯥ ꯑꯩ ꯏꯁꯥꯃꯛꯁꯨ ꯍꯥꯏꯌꯦꯕ ꯑꯩ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯒ ꯚꯤꯗꯤꯑꯣ ꯁꯦꯝꯕꯗꯨꯅꯦ ꯍꯥꯏꯔꯨꯔꯗꯤ ꯈꯪꯉꯔꯣꯏꯕ ꯌꯨꯇ꯭ꯌꯨꯕꯔ ꯑꯃ ꯍꯥꯟꯅ ꯚꯤꯗꯤꯑꯣ ꯁꯦꯝꯃꯝꯕꯗꯣ ꯑꯣ ꯈꯪꯉꯦ ꯀꯥꯏꯅ ꯑꯗꯨ ꯇꯥꯊꯔꯛꯄꯒꯨꯝ ꯃꯌꯥꯝꯁꯤꯅ ꯍꯥꯏꯗꯤ ꯑꯗꯨꯝ ꯂꯥꯡꯇꯛꯅꯕꯁꯤ ꯑꯗꯨꯝ ꯎꯖꯩ ꯍꯥꯏꯗꯤ ꯑꯗꯨꯝ ꯚꯤꯗꯤꯑꯣꯒꯤ ꯀꯣꯃꯦꯟꯗꯁꯨ ꯑꯗꯨꯝ ꯕ꯭ꯔꯣ ꯁꯕꯤꯔ ꯎꯅꯕꯤꯔꯣ ꯈꯣꯠꯂꯣ ꯍꯥꯏꯗꯤ ꯃꯌꯥꯝꯁꯤꯅ ꯕ꯭ꯔꯣ ꯃꯥꯡꯈꯤꯕꯁꯦ ꯍꯥꯏꯔꯛꯄꯁꯦ ꯍꯣꯔꯦꯟ ꯊꯣꯛꯑꯒꯦ ꯍꯥꯏꯗꯤ ꯍꯥꯏꯔꯛꯄ꯭ꯔꯣ ꯍꯥꯏꯔꯛꯑꯦꯗ ꯍꯥꯏꯗꯤ ꯕ꯭ꯔꯣ ꯁꯕꯤꯔ ꯎꯅꯕꯤꯔꯣꯅ ꯍꯥꯏꯗꯤ ꯃꯌꯥꯝꯁꯤꯅꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯥꯡꯈ꯭ꯔꯅꯤ ꯈꯟꯕꯒꯤ ꯄꯥꯝꯃꯨꯖꯕ ꯍꯥꯏꯒꯗ꯭ꯔꯥ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯃꯌꯥꯝꯒꯤꯗ ꯑꯗꯨꯝ ꯇꯧꯕꯤꯔꯝꯃꯤꯕ ꯃꯌꯥꯝ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯅꯣꯛꯃꯤꯟꯅꯗꯅ ꯍꯔꯥꯎꯗꯅ ꯈꯣꯠꯇꯅ ꯇꯧꯔꯝꯃꯤ ꯃꯌꯥꯝꯗꯣ ꯍꯥꯏꯗꯤ ꯇꯣꯛꯈ꯭ꯔꯅꯤ ꯀꯥꯏꯅ ꯈꯟꯕꯒꯤ ꯄꯥꯈꯠꯄ ꯑꯃꯁꯨ ꯃꯌꯥꯝ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅ ꯕ꯭ꯔꯣ ꯁꯕꯤꯔ ꯌꯨꯇ꯭ꯌꯨꯕꯔ ꯑꯗꯨꯝ ꯑꯣꯏꯈꯤꯅꯤ ꯑꯗꯣ ꯀꯝꯕꯦꯛ ꯈꯨꯂꯥꯛꯁꯤꯃ ꯇꯣꯉꯥꯟꯕ ꯃꯑꯣꯡ ꯑꯃꯗ ꯂꯥꯛꯈꯤꯅꯤ ꯍꯥꯏꯕꯅꯦꯕ ꯍꯥꯟꯅꯒꯤꯗꯣ ꯑꯣꯏꯔꯔꯣꯏ ꯑꯇꯣꯞꯄ ꯀꯩꯅꯣꯗꯅꯦ ꯍꯥꯏꯕꯅꯦꯕ ꯑꯗꯨꯗ ꯑꯗꯨꯝ ꯗꯥꯒꯤ ꯄ꯭ꯔꯥꯏꯝ ꯇꯥꯏꯝꯗꯨꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯃꯌꯥꯝꯁꯤꯅ ꯍꯥꯏꯗꯤ ꯃꯌꯥꯝꯒ ꯏꯟꯇꯔꯦꯛ ꯇꯧꯕꯁꯦ ꯄꯕ꯭ꯂꯤꯛꯇ ꯊꯣꯛꯑꯒ ꯏꯟꯇꯔꯦꯛ ꯇꯧꯕꯁꯦ ꯍꯥꯏꯗꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯇꯧꯈꯤ ꯅꯨꯡꯉꯥꯏꯕ ꯃꯇꯥꯡꯗ ꯑꯗꯨꯝ ꯍꯥꯏꯗꯤ ꯐꯦꯟ ꯏꯟꯇꯔꯦꯛꯁꯟ ꯍꯥꯏꯇꯥꯔꯦ ꯁꯤꯃ ꯐꯦꯟ ꯏꯟꯇꯔꯦꯛꯁꯟꯁꯦ ꯅꯪ ꯀꯛꯄꯕꯨꯗꯤ ꯅꯠꯇꯕꯀꯣ ꯐꯦꯟ ꯏꯟꯇꯔꯦꯛꯁꯟꯁꯦ ꯑꯩ ꯑꯝꯇ ꯁꯤꯟꯈꯤꯗꯦ ꯁꯤꯟꯁꯨ ꯁꯤꯟꯅꯤꯡꯗꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯂꯥꯏꯛ ꯃꯌꯥꯝ ꯑꯩ ꯁꯤ ꯃꯐꯝꯁꯤꯗ ꯂꯥꯛꯀꯗꯧꯔꯤ ꯎꯅꯅꯤꯡꯕ ꯃꯤ ꯃꯈꯩ ꯂꯥꯛꯑꯣ ꯑꯗꯨꯒ ꯑꯗꯨꯝ ꯐꯣꯇꯣ ꯀꯩꯀꯥ ꯀꯥꯞꯃꯤꯟꯅꯁꯦ ꯍꯥꯏꯕ ꯁꯤ ꯋꯥꯍꯩꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯑꯣꯠ ꯇꯥꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯂꯥꯏꯛ ꯅꯪ ꯑꯩ ꯁꯤꯗ ꯂꯥꯛꯀꯗꯧꯔꯤ ꯅꯪ ꯂꯥꯛꯑꯣ ꯑꯩꯁꯦ ꯐꯣꯇꯣ ꯀꯥꯞꯍꯧꯔꯣ ꯑꯩ ꯑꯃ ꯂꯥꯛꯏꯁꯦ ꯍꯥꯏꯕꯒꯤ ꯑꯩꯉꯣꯟꯗ ꯀꯩꯅꯣꯝ ꯐꯤꯜ ꯇꯧꯋꯦꯕ ꯑꯗꯨꯏꯗꯣ ꯑꯩꯅ ꯃꯤꯌꯥꯝꯗ ꯍꯥꯏꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝꯕꯗꯣ ꯑꯗꯨꯕꯨ ꯄꯨꯟꯒꯗꯧꯕ ꯑꯣꯏꯔꯒꯗꯤ ꯁꯣꯁꯤꯌꯦꯜ ꯀꯣꯁꯇ ꯑꯐꯕ ꯀꯣꯁꯇ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣꯝꯃ ꯏꯁꯨ ꯌꯥꯝꯅ ꯂꯤꯃꯤꯠ ꯀ꯭ꯔꯣꯁ ꯇꯧꯕ ꯏꯁꯨ ꯑꯃ ꯊꯣꯔꯛꯄꯒꯨꯝꯕꯗ ꯑꯇꯣꯞꯄ ꯏꯟꯇꯔꯅꯦꯜ ꯀꯣꯟꯐ꯭ꯂꯤꯛꯇ ꯅꯠꯇꯦ ꯍꯥꯏꯁꯤꯀꯣ ꯃꯄꯥꯟꯒ ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔꯒ ꯑꯦꯅꯤ ꯀꯩꯅꯣꯝꯃ ꯇꯧꯅꯔꯛꯄ ꯀꯥꯟꯗ ꯑꯗꯨꯗ ꯄꯨꯟꯕ ꯑꯃ ꯃꯤ ꯈꯣꯝꯖꯤꯟꯕ ꯌꯨꯠ ꯈꯣꯝꯖꯤꯟ ꯇꯥꯖꯤꯟꯕꯒꯨꯝꯕ ꯍꯟꯗꯛ ꯋꯥꯛꯐꯒꯤꯗ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯖꯤꯌꯁ ꯑꯣꯏꯕ ꯃꯦꯇꯔꯅꯤꯗ ꯑꯗꯨꯝꯕꯗꯗꯤ ꯑꯩ ꯊꯣꯔꯛꯀꯅꯦꯕ ꯀꯅꯥꯝꯇꯅ ꯑꯩꯉꯣꯟda ꯊꯣꯔꯛꯑꯣꯁꯨ ꯍꯥꯏꯗꯦ ꯑꯗꯨ ꯑꯣꯏꯁꯨ ꯑꯩ ꯏꯁꯥꯒꯤ ꯗ꯭ꯌꯨꯇꯤꯗꯣ ꯐꯨꯜꯐꯤꯜ ꯇꯧꯅꯕ ꯑꯗꯨꯝꯕꯗꯣ ꯊꯣꯔꯛꯀꯅꯤ ꯕꯠ ꯐꯦꯟꯒ ꯎꯅꯕ ꯑꯃ ꯁꯤ ꯃꯌꯥꯝꯁꯤꯗꯤ ꯑꯩ ꯇꯁꯦꯡꯅ ꯂꯝꯕꯤꯗ ꯊꯦꯡꯅꯔꯒ ꯕ꯭ꯔꯗꯔ ꯁꯕꯤ ꯐꯣꯇꯣ ꯑꯝꯇ ꯀꯥꯞꯃꯤꯟꯅꯁꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯍꯣꯏ ꯍꯥꯏꯌꯦꯕꯀோ ꯑꯗꯨꯕꯨ ꯊꯑꯣꯏꯅ ꯃꯌꯥꯝ ꯑꯩꯒ ꯎꯅꯔꯣ ꯂꯥꯛꯑꯣ ꯁꯤ ꯃꯐꯝꯁꯤꯗ ꯏꯝꯐꯥꯜ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯑꯗꯨꯝ ꯂꯝꯕꯤꯗ ꯍꯥꯏꯇꯥꯔꯦ ꯃꯤꯅꯒ ꯑꯗꯒꯤꯗꯤ ꯑꯦꯅꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯐꯝ ꯑꯃꯗꯒ ꯍꯣꯏꯅꯒ ꯆꯠꯄ ꯃꯇꯝꯗ ꯑꯗꯨꯝ ꯃꯤꯅꯒ ꯅꯨꯡꯁꯤꯕꯤꯗꯅ ꯑꯦꯗꯥ ꯑꯗꯨ ꯑꯗꯥ ꯁꯨꯃꯥꯏꯅꯒ ꯇꯧꯔꯛꯄꯁꯤꯗꯤ ꯑꯗꯨꯗꯤ ꯌꯥꯝ ꯍꯔꯥꯎꯋꯦ ꯍꯣꯏ ꯍꯔꯥꯎꯕꯁꯦ ꯑꯩꯁꯦ ꯍꯥꯏꯗꯤ ꯃꯊꯛꯇ ꯋꯥꯡꯅ ꯊꯝꯃꯒ ꯃꯌꯥꯝ ꯑꯩ ꯎꯅꯕ ꯂꯥꯛꯑꯣ ꯁꯨꯃꯥꯏꯅ ꯄꯨꯜꯂꯤꯌꯦ ꯀꯥꯏꯅ ꯇꯧꯕꯗꯨꯗꯤ ꯑꯩꯁꯦ ꯌꯥꯝ ꯋꯥꯡꯅ ꯊꯝꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯏꯁꯥꯅ ꯑꯗꯨꯗ ꯍꯥꯏꯗꯤ ꯌꯨꯇ꯭ꯌꯨꯕꯔ ꯀꯨꯏꯅ ꯑꯣꯏꯕꯤꯔꯛꯑꯦ ꯍꯧꯖꯤꯛꯁꯨ ꯑꯗꯣ ꯌꯨꯇ꯭ꯌꯨꯕꯔ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝ ꯑꯃꯁꯨ ꯊꯣꯛꯂꯛꯑꯦ ꯑꯗꯣ ꯍꯥꯟꯅꯒꯤꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯗꯣ ꯁꯤ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯍꯥꯏꯇꯥꯔꯦꯗ ꯑꯩꯈꯣꯏꯒꯤ ꯗꯗꯥꯒꯤ ꯑꯣꯏꯕ ꯑꯣꯄꯤꯅꯤꯌꯟꯗ ꯌꯥꯝ ꯑꯣꯚꯔ ꯔꯦꯇꯦꯠ ꯑꯣꯏꯔꯦ ꯀꯥꯏꯅꯒ ꯈꯟꯕ ꯌꯨꯇ꯭ꯌꯨꯕꯔꯒ ꯂꯩꯈꯤꯕ꯭ꯔꯥ ꯅꯪꯒꯤ ꯋꯥꯍꯪꯁꯦ ꯑꯩ ꯀꯣꯐꯤ ꯋꯤꯠ ꯀꯔꯟ ꯅꯤꯡꯁꯤꯡꯉꯦ ꯑꯣꯚꯔ ꯔꯦꯇꯦꯠ ꯑꯣꯏꯕꯁꯦ ꯖꯁ ꯑꯣꯄꯤꯅꯤꯌꯟꯅꯦ ꯍꯥꯏꯗꯤ ꯍꯥꯏꯔꯣꯏ ꯍꯥꯏꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯇꯥꯔꯦ ꯑꯣꯚꯔ ꯔꯦꯇꯦꯠ ꯑꯣꯏꯕꯁꯦ ꯈꯔ ꯂꯩ ꯃꯃꯤꯡ ꯄꯟꯗ꯭ꯔꯁꯨꯅꯦ ꯑꯩ ꯑꯗꯨꯝ ꯍꯥꯏꯔꯛꯀꯦ ꯀꯟꯇꯦꯟꯁꯦ ꯀꯩꯁꯨ ꯌꯥꯝꯅ ꯚꯦꯂ꯭ꯌꯨ ꯑꯦꯗ ꯇꯧꯕ ꯀꯟꯇꯦꯟꯗꯤ ꯁꯦꯝꯗꯕ ꯕꯠ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯦ ꯚ꯭ꯌꯨꯁꯦ ꯄꯪꯋꯥꯡꯗ ꯋꯥꯡꯕ ꯑꯉꯥꯡꯅ ꯑꯌꯥꯝꯕ ꯚ꯭ꯌꯨꯋꯔ ꯑꯣꯏꯕ ꯑꯗꯣ ꯑꯉꯥꯡꯁꯤꯡꯁꯤꯗꯒꯤ ꯚ꯭ꯌꯨ ꯇꯥꯟꯕ ꯕꯠ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯤꯁꯤꯡꯅꯗꯤ ꯌꯥꯝꯅ ꯌꯦꯡꯅꯤꯡꯗꯕ ꯄꯛꯇꯦ ꯀꯃꯦꯟꯗꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯕ ꯃꯥꯁꯦ ꯃꯥ ꯍꯦꯠ ꯇꯧꯕꯩ ꯅꯠꯇꯦꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯅꯪꯅ ꯍꯪꯉꯤꯕ ꯋꯥꯍꯪꯗꯨꯒꯤ ꯍꯥꯏꯁꯦ ꯑꯣꯚꯔ ꯔꯦꯇꯦꯠ ꯀꯥꯏꯗꯣ ꯑꯗꯨꯏꯗꯣ ꯈꯤꯇꯪ ꯑꯣꯏ ꯃꯥꯜꯂꯦ ꯕꯠ
ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯦꯟ ꯁꯔꯀꯜ ꯈꯔ ꯀ꯭ꯋꯥꯂꯤꯇꯤ ꯑꯣꯏꯕ ꯑꯩꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯕ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯁꯔꯀꯜ ꯈꯔ ꯇꯤꯟꯅꯔꯤꯁꯦ ꯃꯣꯏꯗꯤ ꯚꯤꯗꯤꯑꯣꯗ ꯈꯛꯇꯁꯨ ꯅꯠꯇꯅ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯇꯤꯝꯀꯨꯜ ꯍꯥꯏꯔꯦ ꯀꯔꯟ ꯍꯥꯏꯔꯦ ꯑꯩꯒꯤ ꯌꯥꯝ ꯅꯛꯅꯩꯅ ꯃꯣꯏꯗꯤ ꯚꯤꯗꯤꯑꯣ ꯈꯛꯇꯗꯁꯨ ꯅꯠꯇꯅ ꯑꯦꯖ ꯑ ꯄꯔꯁꯅꯦꯂꯤꯇꯤ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯌꯥꯝꯅ ꯃꯈꯣꯏꯒꯤ ꯀꯣꯛ ꯌꯥꯝ ꯋꯥꯡꯉꯦ ꯍꯥꯏꯇꯥꯔꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯥꯝ ꯍꯩ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯅꯨꯡꯉꯥꯏ ꯌꯥꯝꯅ ꯇꯤꯟꯅꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯍꯥꯏꯗꯤ ꯑꯗꯨꯝ ꯌꯨꯇ꯭ꯌꯨꯕ ꯁꯦ ꯍꯧꯖꯤꯛꯇꯤ ꯌꯨꯇ꯭ꯌꯨꯕꯔ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃ ꯑꯣꯏꯅ ꯇꯣꯉꯥꯟꯅ ꯂꯩꯈ꯭ꯔꯦ ꯊꯥꯏꯅꯗꯤ ꯂꯩꯔꯝꯗꯦ ꯍꯧꯖꯤꯛꯇꯤ ꯌꯨꯇ꯭ꯌꯨꯕꯔ ꯍꯥꯏꯔꯒ ꯀꯣꯐꯤꯁꯤ ꯂꯣꯏ ꯀꯣꯐꯤ ꯑꯃꯇ ꯀꯥꯏꯔꯒ ꯑꯩꯅ ꯗꯗꯥꯒꯤ ꯀꯩꯅꯣꯁꯤ ꯂꯥꯛꯑꯒ ꯃꯌꯥꯝ ꯀꯣꯐꯤ ꯑꯝꯇ ꯀꯩꯅꯣ ꯇꯧꯕꯤꯔꯛꯑꯣ ꯀꯥꯏꯅ ꯑꯗꯨꯗ ꯀꯣꯐꯤꯁꯦ ꯁꯤꯗꯕꯨꯗꯤ ꯌꯥꯎꯔꯦ ꯌꯥ ꯅꯪꯗꯨ ꯅꯪ ꯂꯥꯛꯇꯦꯅꯦ ꯑꯩ ꯀꯌꯥ ꯄꯤꯁꯤꯅꯤ ꯑꯩꯁꯨ ꯑꯝꯇꯪ ꯊꯛꯑꯒꯦ ꯑꯗꯨꯗꯤ ꯂꯣꯏ ꯗꯗꯥꯒꯤ ꯂꯣꯏꯈ꯭ꯔꯕꯅꯤꯅ ꯑꯩꯒꯤ ꯑꯃꯨꯛ ꯊꯛꯄ ꯍꯧꯔꯛꯑꯒꯦ ꯑꯗꯨꯗ ꯍꯥꯏꯗꯤ ꯑꯩꯅ ꯍꯪꯒꯦ ꯇꯧꯔꯝꯕꯗꯣ ꯀꯥꯎꯈ꯭ꯔꯦ ꯑꯩ ꯍꯪꯒꯦ ꯇꯧꯕꯗꯣ ꯅꯠꯇꯦ ꯁꯤꯗ ꯌꯥꯎꯗꯕꯅꯦ ꯑꯩ ꯁꯤ ꯍꯪꯒꯦ ꯇꯧꯔꯝꯕꯗꯣ ꯑꯩ ꯀꯣꯏꯁꯟꯕꯨꯗꯤ ꯁꯦꯝꯕ ꯃꯌꯥꯝ ꯄꯨꯔꯛꯑꯦꯕ ꯗꯥꯗ ꯍꯪꯉꯨꯔꯒꯦꯅꯗꯣ ꯑꯗꯣ ꯁꯤꯗ ꯌꯥꯎꯈꯤꯗꯕ ꯀꯣꯏꯁꯟ ꯑꯩ ꯍꯧꯖꯤꯛ ꯍꯪꯒꯦ ꯇꯧꯈꯤꯕꯗꯣ ꯍꯪꯅꯤ ꯍꯣꯏ ꯌꯨꯇ꯭ꯌꯨꯕꯔ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃ ꯑꯣꯏꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯗ ꯁꯤꯅꯤꯌꯔ ꯌꯨꯇ꯭ꯌꯨꯕꯔ ꯑꯃ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯀꯨꯏꯁꯤꯜꯂꯛꯑꯕꯅꯤꯅ ꯑꯣꯏꯔꯕꯅꯦꯕ ꯁꯤꯅꯤꯌꯔ ꯑꯣꯏꯔꯕꯅꯦꯕ ꯍꯧꯖꯤꯛꯇꯤ ꯑꯗꯣ ꯌꯨꯇ꯭ꯌꯨꯕꯔꯁꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯌꯨꯇ꯭ꯌꯨꯕꯔ ꯑꯣꯏꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯍꯥꯏꯗꯤ ꯃꯉꯣꯟꯗ ꯄꯣꯖꯦꯁ ꯇꯧꯒꯗꯧꯕ ꯀꯩꯅꯣꯁꯤꯡꯁꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛꯇꯤ ꯌꯨꯇ꯭ꯌꯨꯕꯔ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯑꯕꯅꯤꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯗꯥꯒꯤ ꯑꯣꯏꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯈꯤꯇꯪ ꯁꯤꯌꯔ ꯇꯧꯕꯤꯔꯝꯕꯁꯨ ꯀꯥꯏꯗꯦꯅ ꯈꯟꯖꯔꯒ ꯍꯧꯖꯤꯛ ꯌꯨꯇ꯭ꯌꯨꯕꯔ ꯑꯣꯏꯕꯁꯤ ꯌꯥꯝ ꯂꯥꯏ ꯅꯪꯒꯤ ꯒꯨꯒꯜ ꯑꯦꯀꯥꯎꯟ ꯑꯃ ꯁꯦꯝꯃꯅꯤ ꯌꯨꯇ꯭ꯌꯨꯕ ꯆꯪꯁꯤꯜꯂꯅꯤ ꯍꯥꯏ ꯃꯌꯥꯝ ꯑꯩ ꯁꯤ ꯃꯐꯝꯁꯤꯗ ꯂꯥꯛꯏ ꯁꯤꯅꯤ ꯊꯛ ꯑꯞꯂꯣꯗ ꯅꯝꯃꯣ ꯅꯪ ꯌꯨꯇ꯭ꯌꯨꯕꯔ ꯈꯠꯇꯝ ꯍꯧꯖꯤꯛ ꯃꯇꯝꯗ ꯕꯣꯕ ꯑꯗꯒꯤ ꯗꯤꯖꯤꯇꯦꯜ ꯀ꯭ꯔꯤꯌꯦꯇꯔ ꯀꯥꯏꯅ ꯇꯧꯅꯔꯤꯗꯣ ꯄ꯭ꯔꯣꯐꯥꯏꯜ ꯈꯨꯗꯤꯡꯗ ꯗꯤꯖꯤꯇꯦꯜ ꯀ꯭ꯔꯤꯌꯦꯇꯔ ꯂꯣꯏꯅ ꯑꯗꯨ ꯇꯧꯕ ꯌꯥꯏ ꯂꯣꯏꯅ ꯚꯥꯏꯔꯦꯜ ꯆꯠꯄ ꯌꯥꯏ ꯂꯣꯏꯅ ꯇꯧꯕ ꯌꯥꯏ ꯕꯠ ꯀꯩꯒꯨꯝꯕ ꯁꯤꯒꯤ ꯔꯦꯠ ꯔꯦꯁꯁꯤꯗ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯎꯆꯤꯒꯤ ꯔꯦꯁꯁꯤꯗ ꯀꯩꯒꯨꯝꯕ ꯅꯪꯁꯦ ꯇꯣꯉꯥꯟꯍꯟꯒꯦ ꯑꯗꯨꯒ ꯅꯪ ꯀꯩꯅꯣꯝ ꯑꯣꯏꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯤꯌꯥꯝꯅ ꯇꯧꯅꯔꯤꯁꯤꯗꯒꯤ ꯇꯣꯞ ꯇꯣꯞꯄ ꯑꯃ ꯇꯧ ꯇꯥꯕ ꯇꯣꯞ ꯇꯣꯞꯄ ꯑꯃ ꯇꯧꯔꯦꯅ ꯅꯪ ꯆꯤꯡꯗꯩ ꯆꯣꯡꯊꯣꯛ ꯍꯥꯏꯕ ꯅꯠꯇꯦꯕ ꯁꯤꯗꯤ ꯃꯤ ꯑꯃꯇꯅ ꯇꯧꯅꯗ꯭ꯔꯤꯗꯨꯗ ꯑꯩ ꯆꯣꯡꯊꯣꯛ ꯍꯥꯏꯕ ꯅꯠꯇꯦꯕꯀꯣ ꯅꯪꯅ ꯍꯩꯖꯔꯤꯕ ꯃꯃꯥꯡꯗꯒꯤ ꯅꯪꯅ ꯅꯪ ꯄꯥꯝꯕ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯂꯤꯟꯗꯥꯁꯦ ꯏꯁꯩ ꯌꯥꯝ ꯄꯥꯝꯃꯤ ꯑꯗ ꯅꯪ ꯂꯧꯕꯨꯛ ꯂꯝꯍꯥꯡꯗ ꯊꯣꯛꯑꯒ ꯃꯤꯅ ꯇꯧꯅꯗꯕ ꯑꯃ ꯔꯣꯗ ꯅꯪꯅ ꯁꯛꯏꯗꯅ ꯄꯣꯠꯇꯣ ꯚꯣꯀꯦꯜꯒꯗꯣ ꯂꯥꯏꯕ ꯑꯣꯏꯅ ꯂꯧꯏꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯧꯅꯦꯕ ꯄꯣꯠꯇꯣ ꯅꯪ ꯍꯥꯟꯅꯗꯒꯤ ꯑꯗꯨ ꯍꯩꯖꯔꯤꯅꯦꯕ ꯃꯤꯒꯤ ꯃꯇꯧ ꯇꯝꯃꯨꯕ ꯅꯠꯇꯦꯕ ꯍꯥꯏꯗꯤ ꯅꯪꯉꯣꯟꯗ ꯑꯣꯜꯔꯦꯗꯤ ꯂꯩꯔꯕ ꯁ꯭ꯀꯤꯜ ꯑꯃ ꯑꯗꯨꯏꯗꯣ ꯃꯤꯌꯥꯝꯗ ꯎꯠꯄ ꯑꯣꯏꯔꯒꯗꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪ ꯌꯥꯔꯦ ꯑꯗꯨꯝ ꯇꯧꯋꯣꯕ ꯑꯗꯨ ꯅꯠꯇꯕꯤꯗ ꯃꯤꯅ ꯇꯧꯅꯩꯌꯦꯅ ꯇꯧꯒꯗꯕ ꯑꯣꯏꯔꯒꯗꯤ ꯅꯪ ꯇꯧꯒꯅꯣꯕ ꯁꯤꯒꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯅꯪ ꯚ꯭ꯌꯨ ꯂꯥꯛꯇ꯭ꯔꯦ ꯂꯥꯏꯛ ꯂꯥꯛꯇ꯭ꯔꯦ ꯚ꯭ꯌꯨꯗ ꯂꯥꯏꯛꯇ ꯂꯩꯈ꯭ꯔꯅꯦꯕ ꯕꯠ ꯁꯤꯗꯤ ꯚ꯭ꯌꯨꯒꯤ ꯂꯥꯏꯛꯀꯤ ꯅꯠꯇꯦꯕ ꯅꯪꯅ ꯍꯩꯖꯔꯤꯗꯣ ꯎꯠꯊꯣꯛꯄ ꯀꯧꯋꯦꯕ ꯑꯗꯣ ꯎꯠꯂꯤꯗꯨꯗ ꯃꯤꯌꯥꯝꯗ ꯚꯦꯂꯨ ꯑꯦꯗ ꯇꯧꯕ ꯑꯣꯏꯒꯗꯕꯅꯦꯕ ꯑꯗꯨ ꯅꯠꯇꯦ ꯐꯥꯜꯇꯨꯗ ꯑꯩ ꯐꯝꯃꯒ ꯑꯁ ꯑꯩ ꯍꯥꯏꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯗꯤ ꯄꯨꯡꯍꯥꯏ ꯍꯥꯏꯒꯗꯧ ꯋꯥꯕꯗꯣ ꯑꯗ ꯍꯧꯖꯤꯛꯁꯦ ꯌꯨꯇ꯭ꯌꯨꯕꯁꯦ ꯄꯨꯔꯥ ꯑꯑꯣꯟꯕ ꯀꯩꯅꯣ ꯑꯃꯅꯦ ꯃꯥꯅꯦ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯐꯦꯁꯕꯨꯛꯁꯤꯡꯁꯤꯅ ꯀꯩꯅꯣ ꯇꯧꯈ꯭ꯔꯦꯕ ꯑꯗꯣ ꯍꯣꯏ ꯌꯨꯇ꯭ꯌꯨꯕꯁꯦ ꯄꯨꯔꯥ ꯀꯨꯝꯍꯩ ꯇꯥꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯨꯇ꯭ꯌꯨꯕꯁꯦ ꯇ꯭ꯔꯦꯟ ꯃꯈꯜꯁꯨ ꯃꯌꯥꯝ ꯑꯃ ꯂꯥꯛꯏ ꯚꯤꯗꯤꯑꯣ ꯅꯝꯕꯁꯦ ꯑꯃꯅ ꯁꯤ ꯅꯝꯃꯗꯤ ꯁꯨꯃꯥꯏꯅ ꯅꯝꯕ ꯑꯃꯅ ꯁꯤ ꯇꯧꯔꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯗꯣ ꯀꯩꯅꯣ ꯀꯣꯐꯤꯁꯦ ꯌꯥꯎꯗꯕꯁꯦ ꯑꯝꯇꯪ ꯍꯩꯔꯒ ꯌꯥꯅꯤ ꯁꯤ ꯀꯩꯅꯣ ꯈꯔ ꯌꯥꯎꯅꯤ ꯗꯗꯥꯅ ꯍꯥꯏꯇꯥꯔꯦ ꯌꯦꯡꯕꯗ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕ ꯇ꯭ꯔꯦꯟꯒ ꯌꯥꯎꯈꯤꯕ꯭ꯔꯥ ꯌꯥꯎꯋꯦ ꯍꯣꯏ ꯑꯗꯨꯗꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯉꯥꯡ ꯃꯆꯥ ꯀꯩꯅꯣꯁꯤꯡꯁꯤꯗ ꯇꯣꯛꯁꯤꯛ ꯑꯣꯏꯕ ꯇ꯭ꯔꯦꯟ ꯈꯔ ꯗꯥꯟꯁꯅꯤ ꯈꯪꯗꯦ ꯀꯩꯅꯤ ꯈꯪꯗꯦ ꯁꯤ ꯇ꯭ꯔꯦꯟ ꯑꯣꯏꯔꯛꯑꯦꯅ ꯅꯩꯅꯩ ꯁꯤ ꯇ꯭ꯔꯦꯟ ꯑꯣꯏꯔꯛꯑꯦ ꯁꯤꯗꯤ ꯑꯩ ꯇꯧꯗꯕ ꯌꯥꯗꯦ ꯁꯤ ꯑꯩꯒꯤ ꯗ꯭ꯌꯨꯇꯤꯅ ꯈꯟꯈ꯭ꯔꯦꯕ ꯍꯣꯏ ꯈꯟꯅꯔꯤꯅꯤ ꯑꯗꯣ ꯑꯁꯦꯡꯕꯩꯗꯤ ꯇ꯭ꯔꯦꯟ ꯑꯣꯏꯔꯛꯄ ꯄꯣꯠꯁꯦ ꯑꯩ ꯇꯁꯦꯡꯅ ꯄꯥꯝꯗꯦꯕ ꯀꯩꯅꯣꯝꯃ ꯇ꯭ꯔꯦꯟ ꯑꯣꯏꯔꯛꯈ꯭ꯔꯗꯤ ꯑꯩ ꯑꯗꯨꯗꯩ ꯈꯤꯇꯪ ꯂꯥꯞꯅ ꯂꯩꯌꯦꯕ ꯑꯗꯣ ट्रेंडुना यामना फनी होइबा कैगा अमा मीम्स कुंबो अरगदि कोइ शेयर तौइ नुंगाइ नोइ अदु नत्तबिदा इमोरल होइबको येंगबदा मिटसिना नुंगाइ तबा अखोइगी इचे इतन जिंगसे वैल्यू से डाउन होइगदबा डिग्रेड होइगदबा पोट अमा सोसाइटी द वायरल होइरकपसे सिसिदि अखोइ तसेंगना ऐ नुंगाइ तेबे सुगुमस अदु सि मयाम जा यामना फेसबुक इंस्टाग्राम दिदा थोकल इंस्टाग्राम रील से सिसिदा mana sigi real culture se fazan toxic oi hojik matam adu haidi creator singi haidar haidi video creator singi da makta youtube se nataba top platform se karambana khwaidagi keno tawi kaina ga hindi nangna quality audience build tau ge hargadi nang personal brand ama samgat ke hargadi instagram is the best facebook sidi refugee camp gumbane
ammasu changsilakani ammasu changsilaki gyan men tadaba comments adum pisilakani na ado Facebook views so achakani nang 1 million su yogani 500k su yogani 100k su yogani hello mayam chak chara boy nang video nam amta thagaloba ai nai si nang ido 50k 60k yaudraba ai ngaksi ka oya Facebook ti adugum bane but nang quality audience ma build tawge haragadi nang hayeng brand promotion gumba kai gumba quality laiba brand deal gumba tawge haragadi mapan brand deal je paisam chaw khurjane minu khangda bai wane sengmane ko manipur laibani sida aigi imanaba singna delhi da lairaga ta hori myam je moi di kesno aina sida tha amada brand deal ahum tawraga ta liba paisa je moina brand deal ama khak tawraga adusu second kunthani bugi video semga ta le moi khuke na je an Instagram na best ne ta ahanba part first part matang sa solution dege duga anisba part udra lak chege me apso so na kai biro